Bijan, How? yung pa ka kulay ka ija. Pwede tamsalong. Hoy, tamsilirage. Kuna ho ija no. Eh. Hello? Kaidoriga? Tabang ufam dali. Thaba yam chili malida. Nang nahan momo chaning haba duda. Ado aina momo order tawgre ngasi se. Thengasu thengna lawba lakta yaroi ko. Nahani bainna chaba se hainaraga. Harama tadana dum chaba sa khidredana. Aduda ai nungaitraba. Ainu momo saning haba duda. Thengasu thengna lawba lao ko. Soibe adam ni ko. Ai ngairamge ba ko thonganda. Hoi, lake. Hausibu kaita lairige. Office da lady. Suti budi tharani da. Pung mari da thabane. Horen soidabi da lao ko dudi. Ai thamage. Thamo ko. Kanano? Nupiduda kai thabak tawba am sarage. As pollution control gi ne. Steno sarini. Is kaya diyo. Yamana harame nangsu. Kai dum chatuba huje. Se khungkur hamdor se moida. Pachatlaga momo lo na ba. Lao. Lakcharage na nai. Paidini. Gari thoi jala. Mai se gari makhona taramaro. Aina mo ni pidu jibu yamandra jala ne. Sauya de. Ai ngai ba kuirabane. Khara thingdo kare. Saurno. Momo se aina di plate ahum order tawkhibane ba. Plate ani de hena phangdre. Aina so order tawbada khar thingdo khraba. Adubo yamangre da. Akhuni dani saduisi chine ya ne. Plate ani du fao lemani da. Se. Adudi lore ko. Da nang paisa lo se. Adudi chalu ki ko. Horen yobo call tor ke ko. Hoi. Hawine. Nupiduda hayengdi chokchok haigo. Haige ne. Chinu piji yam phabane mi. Mosu phuzadro. Phajai. Mapa do. Aso mo office mo oibane. Na kamai khangnoi na du nupidubo. Ine. Wari lei ne. Nang amadu di twe. Hai, tokte he. Mi nusiga chani bo. Ai khungangin du ne he nusi mi ne. Se, anta pai se. Loisa to nu ko. Ai ju kho. Hello. Hello. Ai nang wanda call to we toro nang han tausale. Momo da hawbra. Sari, yam hawi bo. Hawe ba. Moigi do adum hawgani. Ado. Saum tadi lebi tari e nang na. Leide ya drabne. Leibige. Aina jo lebi kanida. Nang leibujina hawi to ba. Amuka su phagi tawrei. Wagi na temi yam hawi ba. Chawdo haying soidana leibirage. Ai su sak thongdui ni thegani thamage ko. Hoi. Thamai ko dudi ko. Hoi thamo. Hawjik chakti kana thongdui ba. Nang na thong kai no. Nang pali natro. Yare. Ai di ngasi momo ko ngabani na nang thong. Khola du su nong na pu yu horo bani. Ai ne menjeram ne ibungo na saida. Yare chak thongjarurage. Ai ama duga wai sanau yeng ha. Sanaro. Nasaktu phajabani na are yi koiro. Hello. Aina phone tawraga supai pai drigai gino.
ꯑꯩ ꯇꯥꯍꯧꯗ ꯇꯧꯕꯅꯦꯕ ꯉꯁꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ Ngasai nungdinsu tawbane kaino waiting na dum taidubo ꯋꯦꯇꯤꯡ ꯂꯩꯗꯨꯗꯤ ꯅꯨꯡ ꯂꯥꯛꯏ ꯂꯥꯛꯇꯦ ꯇꯧꯕꯩ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦꯃꯤ hairaga thabak chile ꯑꯁ ꯊꯕꯛ ꯆꯤꯟ ꯇꯧꯕꯅꯦꯃꯤ ꯅꯪꯕꯣ waiting na marom leigaliba ꯅꯪꯕꯨ ꯀꯩ ꯅꯨꯃꯤꯠꯇ ꯌꯨꯝꯂꯣꯝꯗꯒꯤ ꯔꯦꯟꯇ ꯍꯥꯏꯒꯠꯂꯛꯀꯗꯣꯏꯅꯣ yumlomdagi aibudi ngarang haigale computer class to makha muk tamdarge tawba ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯅꯪꯅ ꯃꯈꯥ ꯇꯝꯊꯗꯣꯏꯗꯣ aina hana leramba rent tu su leitre hojikna kai samthongda leire ꯌꯥꯝ ꯐꯔꯦ ꯅꯪ ꯀ꯭ꯂꯥꯁ ꯇꯧꯐꯝꯗꯨꯒ ꯅꯛꯅꯔꯕꯅꯤꯅ nangna yumlomda karam kan haida doiba ꯌꯨꯝꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯔꯒ ꯍꯥꯏꯗꯔꯅꯤ ꯍꯟꯗꯛ ꯈꯔ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦ noi lekai lambi do adusu yam phatlawdramne ꯑꯁꯦꯡꯕꯩꯅꯦ ꯑꯩꯈꯣꯏ ꯂꯝꯕꯤꯗꯣ ꯆꯠꯅꯤ ꯈꯟꯕꯗ ngarang akhoina phawra lakpa kanda yadreba ꯂꯝꯕꯤꯅꯦꯅ ꯌꯥꯗ꯭ꯔꯕꯅꯤꯗ ꯑꯗꯣ ꯕꯤꯖꯦꯟꯗꯣ ꯃꯊꯟꯗ ꯆꯥꯛ ꯊꯣꯡ ꯂꯩꯔꯝꯕꯅꯦ ꯑꯩꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯨꯒꯦ ꯑꯗꯨꯗꯤ ꯑꯩ ꯉꯥꯛꯇꯪ ꯂꯩꯔ ꯇꯧꯔꯛꯑꯒꯦꯀꯣ hoi adudi thamage ꯊꯝꯃꯣ ꯑꯩꯁꯦ ꯑꯉꯛꯄ ꯃꯤꯗꯤꯃꯤꯅꯤ ꯑꯩꯅ ꯀꯣꯏꯔꯤꯕ ꯑꯅꯤꯃꯛꯁꯦ ꯃꯁꯛꯁꯨ ꯂꯣꯏ ꯐꯖꯩ ꯃꯈꯣꯏ ꯑꯅꯤꯁꯦ ꯄꯪꯗꯤ ꯄꯪꯕꯖꯥꯠꯅꯤꯀꯣ ꯃꯁꯛ ꯐꯖꯕꯗꯤ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤꯁꯤꯅ ꯑꯗꯨꯝ ꯍꯦꯜꯂꯤꯗ aada leisibu lembi natro ꯈꯠꯄ ꯉꯝꯗ ꯈꯪꯗꯦꯗ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯐꯤ ꯂꯩꯕꯒ ꯍꯩꯇꯕꯒ lembi kai dawriba nangdi mafamsida ꯍꯩꯃꯥ ꯁꯣꯅꯤꯕ꯭ꯂꯥ unadabju kuirena changai ine nakta ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯗ꯭ꯔꯦꯁ ꯈꯔ ꯈꯜꯂꯝꯕꯅꯦ ꯏꯊꯟꯗꯒ ꯈꯟꯕ ꯑꯝꯇ ꯈꯪꯗꯦ ꯈꯟꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯑꯝꯇ hoi noi sai dubu size kya litke ꯃꯥꯒꯤ ꯐꯨꯔꯤꯠ ꯁꯥꯏꯖꯇꯨꯕꯨꯗꯤ ꯃꯦꯗꯤꯌꯝ ꯍꯥꯏꯕꯅꯦ 시기 풀시부 아스 아무바시데 이비닝데다 까름바나 파디누네 이봐 아스 칸방바 강데다 따위세 마시수 핵랑만데다 sigi polo sachibu phajadro mayam sidagidi adun hena phajaine si oi lawroba si yam phajai aidi 아이 암따 옌게 암따 피로 호이다 시나 파레 시 ꯑꯗꯨꯝ ꯂꯧꯔꯒꯦꯗ khungangju yaudoira ꯍꯣꯏ ꯌꯥꯎꯗꯣꯏꯅꯦ size kya setle hage 32네 bema si phajai to size su 32 orame phajadrani sana thoy phajai ꯍꯩꯃꯥ ꯍꯥꯏ ꯍꯥꯏꯅ ꯐꯖꯩꯅꯦ ꯑꯗꯨ ꯑꯣꯏꯅ ꯂꯧꯔꯁꯦ khalla ne athiba sum phangani lao si oina dum lawraje 이베마 ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯗ꯭ꯔꯦꯁꯁꯦ ꯅꯪꯅ ꯂꯣꯏ ꯈꯟꯕꯤꯔꯦ ꯇꯧꯔꯤꯁꯦ ꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕꯣ ꯈꯟꯕ ꯌꯥꯝ ꯍꯩꯅ ꯅꯪꯗꯤ ꯌꯥꯝ ꯐꯖꯩꯃꯤ ꯑꯩꯒꯤ ꯌꯥꯝ ꯆꯥꯟꯅꯔꯅꯤ ꯁꯤꯗꯤ ꯆꯞ ꯆꯥꯔꯦꯅꯦ ꯁꯤꯗꯤ ꯇꯣ ꯁꯦ ꯈꯣꯡꯒ꯭ꯔꯥꯎꯁꯤꯒ ꯑꯝꯇ ꯌꯦꯡꯉꯣ ꯄꯥꯏꯌꯨꯁꯦ ꯑꯥꯏ ꯈꯣꯡꯒ꯭ꯔꯥꯎꯁꯤꯁꯨ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯆꯨꯗꯨꯅꯤꯅꯦ ꯆꯞ ꯆꯥꯔꯦ ꯁꯤꯗꯤ ꯆꯞ ꯆꯥꯔꯅꯤ ꯁꯤꯗꯤ 사이즈가세 얌 하이나 레이레네 시데 난 컨베암 하이보 세 프리스 잡싱크로 도로팡까다 낭기 솔레비니다 야라니다 ꯑꯩ ꯑꯗꯨꯝ ꯂꯩꯖꯒꯦꯕ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯃꯨꯛ ꯌꯦꯡꯖꯤꯜꯂꯛꯏꯁꯤꯕꯣ ꯑꯩꯉꯣꯟꯗ ꯑꯁ ꯀꯔꯤ ꯃꯤꯇꯤꯡꯅꯣ lembi 호텔ꯗꯔ 레스토랑ꯗꯔ ꯆꯠꯂꯨꯔꯁꯦ ꯁꯤꯗ ꯁꯨꯝ ꯎꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯂꯝꯍꯥꯡꯁꯤꯗ ꯅꯪꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯡꯗꯣ ꯑꯩꯗꯤ ꯍꯩꯅꯗꯦ ꯃꯐꯝꯗꯨꯗꯅꯦ ꯑꯩ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯪꯁꯦ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯀꯩꯝ ꯈꯪꯗ꯭ꯔꯕꯣ ꯑꯩ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯃꯐꯝꯗꯨꯗ ꯆꯠꯁꯦ ꯌꯥꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯑꯗꯨꯒꯨꯝꯕ ꯂꯩꯁꯥꯕꯤꯗꯤ ꯑꯩꯗꯤ ꯅꯠꯇꯦ ꯂꯩꯁꯥꯕꯤ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯒꯦ ꯄꯥꯈꯪ ꯅꯪꯁꯨ ꯄꯥꯈꯪ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯌꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯅꯤ ꯅꯪ ꯁꯤꯗꯤ ꯁꯥꯎꯒꯅꯣ ꯑꯁꯦꯡꯕ ꯂꯝꯕꯤ ꯄꯥꯝꯃꯤ ꯑꯩꯗꯤ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯐꯣꯟ ꯂꯥꯛꯑꯦ ꯍꯜꯂꯣ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯄꯣ ꯆꯥꯡ ꯀꯨꯏꯁꯤꯕꯣ
유무나 가이도 한 거다 로이레미. ꯑꯩꯈꯣꯏ ꯁꯥꯔꯅꯔꯣ 가이디 사노 능 도이고. 능 뭐 ꯂꯦꯝꯕꯤ ꯃꯤꯅꯤꯠ ꯑꯝꯇ ꯀꯣ 까까위네. 능 사가기 더번 도이고. 아이 깝토꾸니 해. 서로. 아두부 능고. 마사디 폰 도부주 수바이바이디. 라와 이미와 따부다 로이레. ꯍꯣꯏꯕ ꯂꯥꯛꯑꯒꯦꯕ ꯊꯝꯃꯦ 사가이나. 담모. ꯑꯩꯈꯣꯏ ꯁꯥꯔꯅ ꯑꯊꯨꯕ ꯑꯃ ꯂꯩꯔꯦ ꯂꯥꯛꯑꯣꯏ ꯑꯗꯨꯒꯤꯅꯤꯗ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯩ ꯆꯠꯇ ꯌꯥꯔꯔꯣꯏ ꯍꯣꯏ ꯍꯜꯂꯁꯦ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯁꯣꯏꯗꯅ ꯆꯨꯝꯅꯤ ꯆꯞ ꯃꯥꯟꯅꯅꯗꯤ ꯋꯥꯏꯔꯒ ꯁꯦꯠꯂꯛꯑꯣꯏꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯍꯥꯟꯅꯒꯁꯨ ꯃꯥꯟꯅꯗꯦ ꯉꯁꯥꯏꯗꯣ ꯋꯥꯏꯔꯛꯄꯗꯤ ꯑꯣꯏꯔꯔꯣꯏꯗ ꯉꯁꯤ ꯃꯥꯅ ꯂꯤꯂꯩ ꯐꯨꯔꯤꯠꯁꯤꯕꯨ ꯑꯩ ꯀꯥꯏꯗꯅꯣꯝ ꯎꯈ꯭ꯔꯦꯗ ꯑꯩ ꯀꯣꯛꯁꯦ ꯅꯤꯡꯁꯤꯡꯕ ꯑꯃ ꯊꯣꯛꯇ꯭ꯔꯦꯅꯦ ꯁꯣꯅꯤ ꯑꯁ ꯃꯣꯏ ꯗꯨꯀꯥꯟꯁꯦ ꯂꯥꯞꯃꯟꯈ꯭ꯔꯦ ꯑꯆꯥꯄꯣꯠ ꯆꯥꯁꯤꯜꯂꯣ ꯁꯦ ꯆꯤꯞꯁꯤ ꯆꯥꯎꯁꯦ ꯁꯦ ꯑꯆꯥꯄꯣꯠꯅꯦꯅ ꯍꯥꯎꯕ ꯑꯝꯇꯁꯨ ꯍꯦꯛ ꯌꯣꯜꯍꯧꯗꯦ ꯅꯪꯅ ꯂꯤꯂꯩ ꯐꯨꯔꯤꯠꯁꯦ ꯑꯩ ꯍꯥꯟꯅ ꯎꯈꯤꯒꯨꯝ ꯇꯧꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯂꯤꯂꯤꯁꯦ ꯃꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯃꯦꯟꯇ꯭ꯔꯗꯒꯤ ꯆꯦꯜꯂꯤꯅꯦ ꯄꯥꯏ ꯍꯥꯏꯖꯤꯜꯂꯛꯑꯦ ꯅꯪꯁꯤꯗꯤ ꯀꯥꯏꯗꯒꯤ ꯎꯗꯣꯏꯅꯣ ꯅꯪꯅ ꯑꯩ ꯎꯈꯤꯒꯨꯝ ꯇꯧꯔꯦꯃꯤ ꯅꯪꯕꯣ ꯈꯣꯡꯒ꯭ꯔꯥꯎꯁꯤꯁꯨꯅꯦ ꯈꯣꯡꯒ꯭ꯔꯥꯎꯁꯤꯁꯨ ꯉꯁꯤ ꯁꯤꯁꯨ ꯆꯦꯜꯂꯒꯅꯤ ꯁꯦꯠꯂꯤꯁꯦ ꯃꯥꯅꯤꯗ ꯐꯨꯔꯤꯠꯁꯤꯒ ꯈꯣꯡꯒ꯭ꯔꯥꯎꯁꯤꯒ ꯑꯩ ꯀꯗꯥꯏꯗꯅꯣꯝ ꯎꯈ꯭ꯔꯦꯗ ꯑꯩ ꯇꯁꯦꯡꯅ ꯁꯤ ꯈꯣꯡꯒ꯭ꯔꯥꯎꯁꯤꯁꯨ ꯎꯈ꯭ꯔꯦꯗ ꯅꯪ ꯌꯥꯝ ꯊꯥꯖꯗꯕ꯭ꯔꯣ ꯀꯩꯗꯣꯏꯗꯨꯕꯣ ꯐꯨꯔꯤꯠꯁꯤꯒꯤ ꯁꯥꯏꯖꯁꯤꯁꯨ ꯃꯦꯗꯤꯌꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯂꯦꯝꯕꯤꯒ ꯑꯩꯅ ꯈꯟꯈꯤꯕ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯗꯨꯅꯤ ꯄꯨꯔꯥ ꯕꯦꯔꯥꯏ ꯃꯤꯅꯤ ꯅꯣꯏ ꯁꯥꯏꯗꯨꯕꯨ ꯁꯥꯏꯖ ꯀꯌꯥ ꯂꯤꯠꯀꯦ ꯃꯥꯒꯤ ꯐꯨꯔꯤꯠ ꯁꯥꯏꯖꯇꯨꯕꯨꯗꯤ ꯃꯦꯗꯤꯌꯝ ꯍꯥꯏꯕꯅꯤ ꯁꯤꯒꯤ ꯄꯣꯂꯣ ꯁꯥꯔꯠꯁꯤꯕꯨ ꯐꯖꯗ꯭ꯔꯣ ꯃꯌꯥꯝ ꯁꯤꯗꯒꯤꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯩꯅꯦ ꯁꯤ ꯑꯣꯏ ꯂꯧꯔꯣꯕ ꯁꯤ ꯌꯥꯝ ꯐꯖꯩ ꯑꯩ ꯑꯝꯇ ꯌꯦꯡꯒꯦ ꯑꯝꯇ ꯄꯤꯔꯛꯑꯣ ꯏꯃꯥ ꯍꯥꯏꯅ ꯐꯖꯩꯅꯦ ꯑꯗꯨ ꯑꯣꯏꯅ ꯂꯧꯔꯁꯦ ꯈꯜꯂ ꯈꯜꯂꯒꯅꯦ ꯑꯊꯤꯕ ꯁꯨꯝ ꯐꯪꯉꯛꯑꯅꯤ ꯀꯩꯗꯧꯔꯒꯦꯕ ꯅꯪ ꯍꯥꯏꯌꯣꯕ ꯅꯪꯃꯛꯅꯁꯨ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯀꯩꯗꯧꯔꯒꯦꯕ ꯁꯣꯅꯤ 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 ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯤꯕꯣ ꯃꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯇꯥꯟꯅꯗꯤ ꯌꯥꯔꯣꯏ 소니! 아이 고미! 소니! ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯁꯣꯏꯗꯅ ꯆꯨꯝꯅꯤ ꯑꯩꯕꯨ ꯂꯦꯝꯕꯤꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯁꯤꯔꯥꯅꯦ ꯑꯣꯏꯔꯝꯃꯒꯅ ꯂꯦꯝꯕꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯈꯟꯈꯤꯒꯗꯕ ꯑꯗꯨꯕꯨ ꯐꯔꯦ ꯑꯆꯨꯝꯕꯗꯨꯗꯤ ꯈꯪꯗꯣꯛꯄ ꯇꯥꯕꯅꯤ ꯋꯥꯈꯜꯁꯦ ꯆꯔꯥꯡꯅꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯂꯦꯝꯕꯤꯗ ꯀꯣꯜ ꯑꯣꯏꯅ ꯇꯧꯔꯒꯦ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯁꯣꯅꯤꯕ꯭ꯂꯥꯅꯤꯅꯦ ꯍꯜꯂꯣ ꯂꯦꯝꯕꯤ ꯌꯥꯝ ꯊꯥꯖꯗꯦꯅꯦ ꯅꯪꯗꯤ ꯀꯨꯏꯔꯦꯗꯅ ꯑꯩꯈꯣꯏ ꯄꯨꯜꯂꯛꯇ꯭ꯔꯤꯁꯦ ꯅꯍꯥꯟ ꯊꯦꯡꯅꯕꯗꯨꯁꯨ ꯑꯩꯗꯤ ꯄꯨꯔꯥ ꯉꯛꯑꯕꯅꯤ ꯌꯥꯝ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯀꯩ ꯂꯩꯒꯦ ꯐꯣꯟ ꯇꯧꯔꯛꯄꯕꯣ ꯂꯦꯝꯕꯤ ꯑꯩ ꯅꯪꯒ ꯋꯥꯐꯝ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ ꯇꯥꯟꯅꯗꯣꯏꯕ ꯋꯥꯔꯤꯁꯦ ꯈꯔ ꯑꯔꯨꯕꯅꯦ ꯍꯣꯏ ꯌꯥꯏꯌꯦ ꯁꯥꯁꯦ ꯂꯦꯝꯕꯤ ꯑꯩ ꯅꯣꯏꯗ ꯑꯣꯏꯅ ꯀꯣꯏꯊꯣꯔꯛꯑꯒꯦ ꯍꯣꯏ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯄꯨꯜꯂꯁꯦ ꯆꯥꯛ ꯆꯔꯥ ꯑꯃꯁꯨ ꯆꯥꯃꯤꯟꯅꯔꯁꯦ ꯎꯅꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯣꯡꯃ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ ꯍꯣꯏ ꯍꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯑꯩ ꯂꯥꯛꯑꯒꯦꯀꯣ ꯑꯩ ꯋꯥꯔꯤꯁꯦ ꯅꯪ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯀꯣ ꯌꯥꯝ ꯂꯨꯕ ꯋꯥꯔꯣ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯕꯣ ꯍꯣꯏ ꯈꯔ ꯂꯨꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏꯅꯦ ꯎꯅꯔꯒ ꯁꯥꯟꯅꯔꯁꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ ꯑꯩ ꯆꯦꯡ ꯑꯝꯇ ꯁꯨꯖꯤꯟꯈꯤꯒꯦ ꯊꯝꯃꯣ ꯊꯝꯃꯣ
ꯃꯥꯅ ꯂꯦꯝꯕꯤ ꯑꯩꯈꯣꯏꯕꯥꯅꯤꯗ ꯁꯣꯏꯗꯅ ꯁꯥꯟꯅꯕ ꯑꯣꯏꯒꯅꯤ ꯑꯩꯕꯨ ꯂꯦꯝꯕꯤꯗ ꯀꯔꯝꯅ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯁꯤꯒꯦ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯏꯕꯥꯅꯤꯁꯦ ꯅꯣꯡꯃꯗꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯅꯕ ꯇꯧꯗ꯭ꯔꯕꯗꯤ ꯁꯣꯅꯤꯌꯥ ꯁꯦ ꯆꯥ ꯊꯛꯁꯤꯁꯦ ꯅꯪ ꯉꯁꯥꯏ ꯂꯥꯛꯄꯗꯒꯤ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯇꯦꯟꯁꯟ ꯏꯔꯩ ꯂꯩꯕꯒꯨꯝ ꯇꯧꯋꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯂꯦꯝꯕꯤ ꯑꯩ ꯋꯥꯈꯜꯁꯦ ꯏꯔꯥꯡ ꯂꯥꯡꯉꯦ ꯄꯣꯊꯥꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣꯕ ꯆꯔꯥꯡꯅꯩꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯇꯥꯟꯅꯁꯦ ꯍꯥꯏꯕꯗꯣ ꯀꯔꯤ ꯋꯥꯐꯝꯅꯣ ꯂꯦꯝꯕꯤ ꯑꯩ ꯅꯪꯉꯣꯟꯗ ꯐꯣꯡꯗꯣꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯆꯨꯝꯃꯝꯗꯣꯏꯔꯥ ꯆꯨꯝꯃꯝꯃꯣꯏꯗꯣꯏꯔꯥ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯗꯗꯤ ꯆꯤꯡꯅꯕ ꯑꯃ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯅꯪꯕꯨ ꯀꯣꯏꯊꯣꯛꯇꯅ ꯁꯨꯝ ꯋꯥꯔꯤꯗꯣ ꯁꯥꯗꯅ ꯂꯩꯔꯦ ꯀꯩ ꯃꯇꯥꯡꯅꯣꯕ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣꯕ ꯀꯔꯤ ꯃꯑꯣꯡꯅꯣ ꯃꯥꯅ ꯁꯨꯝ ꯎꯪꯗꯅ ꯂꯩꯁꯤꯕꯣ ꯂꯦꯝꯕꯤ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯒꯅꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯍꯪꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯣꯏ ꯁꯥꯏꯗꯣ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯅꯣꯏ ꯍꯦꯔꯣꯗꯨꯕꯨ ꯀꯩ ꯂꯝꯗꯩꯅꯣꯕ ꯑꯩꯁꯨ ꯈꯪꯅꯕ ꯀꯨꯏꯗ꯭ꯔꯤꯗ ꯊꯥ ꯐꯥꯗ ꯉꯥꯏꯔꯤꯌꯦ ꯃꯃꯤꯡꯕꯨꯗꯤ ꯊꯥꯅꯤꯜ ꯀꯧꯋꯦ ꯃꯌꯨꯝꯅ ꯁꯤꯡꯖꯃꯩꯗꯩꯅꯦ ꯅꯣꯡꯃꯅꯦ ꯐꯖꯅ ꯈꯪꯅꯍꯟꯒꯦ ꯃꯇꯥꯡ ꯆꯥꯕꯗ ꯃꯥꯕꯨꯗꯤ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟꯗ ꯁ꯭ꯇꯦꯅꯣ ꯑꯣꯏꯔꯤꯌꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯦꯀꯣ ꯁꯣꯅꯤꯌꯥ ꯅꯪ ꯋꯥꯈꯜꯗ ꯇꯦꯟꯁꯟ ꯑꯃ ꯁꯨꯝ ꯂꯩꯔꯦ ꯅꯪꯉꯣꯟꯗ ꯆꯔꯥꯡꯅꯔꯤꯕꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨꯁꯦ ꯐꯔꯛꯀ ꯇꯨꯔꯛꯀ ꯋꯥꯍꯪ ꯑꯗꯨꯝ ꯍꯪꯗꯅ ꯂꯩꯔꯦ ꯅꯪꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯔꯤꯕꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯀꯩꯗꯧꯔꯒꯦ ꯂꯦꯝꯕꯤ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯈꯤꯅꯤꯌꯦ ꯑꯩꯅ ꯅꯉꯣꯟꯗ ꯀꯩꯗꯧꯕꯩ ꯂꯥꯟ ꯂꯧꯗꯣꯏꯅꯣ ꯑꯩꯒ ꯅꯪꯒ ꯇꯤꯟꯅꯔꯛꯏꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯅꯠꯇꯦ ꯀ꯭ꯂꯥꯁ 6, 7, 8, 9, 10 ꯄꯨꯜꯂꯛꯏꯅꯤ ꯆꯍꯤ 2-3 ꯈꯛ ꯎꯅꯔꯛꯇꯕꯁꯤꯗ ꯃꯤꯇꯣꯞꯀꯤ ꯇꯥꯏꯞꯇ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯣꯁꯦ ꯅꯪꯅ ꯆꯤꯡꯅꯩꯗꯣ ꯑꯩ ꯀꯩꯁꯨ ꯂꯥꯟꯅ ꯂꯧꯔꯣꯏꯕ ꯐꯔꯦꯁꯦ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯄꯨꯝꯅꯃꯛ ꯍꯥꯏꯔꯒꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯁꯣꯅꯤꯒꯤ ꯐꯣꯟꯁꯤꯗ ꯃꯥꯅ ꯀꯝꯗꯧꯅ ꯀꯔꯤꯅꯣ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯦ ꯈꯪꯉꯦꯕ ꯁꯣꯅꯤ ꯇꯥ ꯅꯣꯡꯌꯥꯏꯅ ꯅꯪꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯅ ꯃꯤꯅꯝꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯄꯨꯔꯥ ꯊꯥꯖꯗꯦ ꯅꯈꯣꯏꯅꯤ ꯈꯪꯅꯔꯛꯏꯁꯤꯕꯨ ꯆꯍꯤ 3 ꯁꯨꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯩꯁꯨ ꯊꯥꯖꯗꯦ ꯂꯤꯝꯕꯤꯒ ꯅꯪꯒꯗꯤ ꯀꯩ ꯍꯥꯏꯅꯔꯒꯦ ꯍꯌꯦꯡꯁꯦ ꯇꯥ ꯅꯣꯡꯌꯥꯏꯒ ꯎꯅꯅꯕ ꯂꯦꯝꯕꯤꯅ ꯁꯤꯜꯂꯛꯏ ꯂꯦꯝꯕꯤꯅ ꯁꯤꯜꯂꯛꯏꯕꯁꯦ ꯑꯩ ꯌꯥꯔꯒꯦꯅ ꯈꯜꯂꯦ ꯍꯌꯦꯡꯗꯤ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯅꯔꯅꯤ ꯕꯤꯖꯦ ꯅꯪ ꯉꯥꯏꯍꯥꯛꯇ ꯁꯥꯏꯗ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯛꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯂꯦꯝꯕꯤ ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯗ ꯏꯃꯥꯟꯅꯕꯁꯤ ꯑꯃꯨꯛ ꯂꯣꯏꯁꯤꯟꯕ ꯉꯥꯏꯕꯗ
ꯃꯄꯥ ꯃꯄꯥ ꯆꯥꯅꯈꯤꯗꯅ ꯑꯩꯁꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯇꯥꯊꯥꯅꯤꯟ ꯑꯩꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯗꯒꯤꯁꯨ ꯅꯪꯅ ꯍꯦꯟꯅ ꯂꯨꯏ ꯈꯟꯖꯔꯤꯕꯅꯤ ꯑꯩꯕꯨ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ ꯊꯃꯣꯏꯁꯤꯡꯅ ꯈꯨꯝꯕꯤꯌꯨꯀꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯣ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯝꯃ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯩ ꯋꯥꯍꯪꯅꯣ ꯍꯪꯉꯣ ꯑꯩꯅ ꯅꯍꯥꯟ ꯂꯩꯈꯤꯕ ꯐꯨꯔꯤꯠꯇꯣ ꯐꯖꯕ꯭ꯔꯥ ꯅꯍꯥꯟ ꯅꯪꯅ ꯄꯤꯔꯛꯄ ꯐꯨꯔꯤꯠꯇꯣ ꯅꯠꯇ꯭ꯔꯣ ꯐꯖꯩ ꯈꯣꯡꯒ꯭ꯔꯥꯎꯗꯨꯁꯨ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯅꯍꯥꯟ ꯀꯣꯏꯕ ꯆꯠꯄꯗꯁꯨ ꯐꯨꯔꯤꯠꯇꯣ ꯂꯤꯠꯂꯨꯏꯕ ꯏꯃꯥꯟꯅꯕꯁꯤꯡꯅ ꯂꯣꯏ ꯐꯖꯩ ꯍꯥꯏ ꯇꯥꯊꯥꯅꯤꯟꯅ ꯃꯤꯟꯇ꯭ꯔꯥꯗꯩ ꯀꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯅꯪꯅ ꯍꯥꯏꯗꯣ ꯃꯔꯤ ꯃꯈꯣꯡ ꯑꯃ ꯁꯝꯅꯗ꯭ꯔꯦꯗ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯇꯨꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯣ ꯃꯤꯟꯇ꯭ꯔꯥꯗꯩ ꯀꯛꯄ ꯑꯣꯏꯔꯝꯗ꯭ꯔꯕ ꯉꯁꯤꯗꯤ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯉꯁꯤꯗꯤ ꯂꯦꯝꯕꯤ ꯏꯕꯥꯅꯤꯅ ꯅꯪꯅ ꯆꯠꯂꯤꯕ ꯍꯨꯔꯥꯟꯕꯒꯤ ꯂꯝꯕꯤꯗꯣ ꯆꯨꯝꯊꯣꯛꯀꯦꯅ ꯃꯐꯝꯁꯤꯗ ꯀꯧꯔꯤꯕꯅꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯑꯗꯨ ꯑꯣꯏꯗꯕ ꯉꯥꯡꯕ ꯊꯨꯏ ꯅꯁꯛꯇꯨꯕ ꯍꯟꯅ ꯌꯦꯡꯅꯤꯡꯗꯦ ꯅꯪꯁꯤꯗꯤ ꯁꯃꯥꯖꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯠꯂꯕ ꯃꯍꯤꯡ ꯃꯈꯜ ꯑꯃꯅꯤ ꯏꯃꯥꯡꯗ ꯂꯦꯞꯄꯕꯨ ꯉꯝꯃꯤꯕꯣ ꯅꯃꯥꯏꯗꯣ ꯊꯝꯃꯟꯈ꯭ꯔꯦꯅꯦ ꯅꯪꯒꯤ ꯍꯛꯆꯥꯡꯗꯨꯗ ꯆꯪꯉꯤꯕ ꯃꯍꯤꯛꯇꯣ ꯅꯄꯨꯟꯁꯤꯒꯤ ꯂꯥꯌꯦꯡꯕ ꯉꯝꯃꯔꯣꯏ ꯇꯥꯅꯣꯡꯌꯥꯏ ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯊꯥꯅꯤꯜꯂꯕ ꯑꯗꯨꯒ ꯅꯪꯁꯦ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯇ ꯁ꯭ꯇꯦꯅꯣ ꯑꯣꯏꯌꯦꯕ ꯐꯖꯩ ꯅꯪꯒꯤ ꯂꯤꯂꯥ ꯅꯄꯨꯟꯁꯤꯗꯣ ꯂꯩꯀꯪꯗ ꯏꯔꯥꯛꯅꯔꯦꯅꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯁꯥꯕ ꯅꯁꯥꯅ ꯁꯨꯖꯔꯤꯕ ꯍꯨꯃꯥꯡ ꯃꯃꯜꯗꯣ ꯍꯟꯊꯅ ꯅꯁꯥꯅ ꯌꯦꯡꯖꯔꯤꯗꯣ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯍꯤꯡꯉꯨꯔꯅꯨ ꯅꯪ ꯃꯨꯛ ꯇꯣꯟꯕ ꯖꯤꯕ ꯁꯪꯁꯥꯔꯁꯤꯗ ꯂꯩꯇ꯭ꯔꯕ ꯅꯪꯁꯦ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯈꯥ ꯇꯥꯔꯕ ꯃꯤꯅꯤ ꯅꯪ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗꯁꯨ ꯐꯣꯟ ꯇꯧꯕꯤꯔꯛꯀꯅꯨ ꯅꯪꯒꯤ ꯐꯠꯇ꯭ꯔꯕ ꯃꯍꯤꯛꯇꯣ ꯆꯪꯗ꯭ꯔꯤꯉꯩꯗꯅꯦ ꯂꯥꯞꯊꯣꯛꯆꯍꯧꯔꯒꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗꯅꯦ ꯄꯥꯎ ꯐꯥꯎꯔꯛꯄ ꯌꯥꯔꯣꯏ ꯇꯥꯅꯣꯡꯌꯥꯏ ꯅꯪꯁꯨ ꯉꯁꯤꯗꯩ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯅꯨ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯅꯨꯄꯤꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯐꯥꯒꯤ ꯖꯣꯒꯥꯏꯗꯣ ꯑꯩꯅ ꯈꯟꯒꯅꯨ ꯂꯦꯝꯕꯤ ꯆꯠꯂꯁꯦ ꯇꯥꯅꯣꯡꯌꯥꯏ ꯅꯨꯄꯤꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯐꯥꯒꯤ ꯖꯣꯒꯥꯏꯗꯣ ꯑꯩꯅ ꯈꯟꯒꯅꯨ ꯉꯁꯤꯗꯤ ꯑꯩꯁꯦ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯑꯩꯅ ꯅꯨꯄꯤꯁꯤꯡꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯂꯧꯔꯨꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯂꯝꯕꯤꯁꯦ ꯂꯣꯏꯔꯕ